Nungsijaraba Sugunu 1 number 1 to 9 amadi atai taida laibiriba khwai punamaki mafamda wafam amatang thamjari madudi government handaki thokriba thoningdaba kanglupki oiba lan asiga mari leinana achumaran puthokngai ge damukta government of India na chaliba chahi asigi June gi tang marida and Commission of Inquiry ama koi semgare hariba sigi damukta chairperson koi former Chief Justice Guwahati High Court ki Ajay Lambana chairperson oiduna commission asi lead tawbani adana nongmadi soidana lan asi karidi horokno kanan hobno kanana victim no kanana masigi thawensing tawrino haba punamak singja chumaran puthokngai ge damakta aikhoi ngasi thoiba lan asida ichum chumna malem sida nation sida aran pau kya ma sandoktuna leikhrebsing si chumthoktuna achuma purongai ge damakta Manipur government asu gazette notice thoktuna aikhoi khoi gi pen daba complaint tawningba hainingba mayam sing ase sakhi sabon evidence yauraga thagal anganabagi affidavit ki form da matam pigre November gi tang kunga kunda thoe kuma thoida karai mafam da thajin gadage habusu loina mek sengna thokre maram asina sugunu gi oiba lanpham da su matau karamna lan ase haugi kanana kamain taruga thawi singi taugi habo adugumba mayamama affidavit mayamama khoi semjari kanna maramasuna kanagadaba video lan kamaina horki habigi namhoba lo na thupna le hoba photo la hoba adadigi atai commission sida pikhat pada mitai khoi gi oiba kanagadaba macha mathum leibasing loina mak phambai sugunu na sinjaduna asugumba affidavit sing sibu semna ba honariba asida khunsiga ahalaman sing mayamama su yauri maramaduna khoina affidavit ase pisin bagi last date ase January tang marini matam yamna tele aduna arei kanagadaba aikhoida oijagadaba video photo atai leiragadi pikhat pirakna ba haidana mayang mafamda lon na khanghanjari samna harabada lan ase aikhoina sukhang khangdingai matamda laloi phaida chingthakta sariba JCB na gari thogatana yum coaching tem thokotoktana tawrise matamduda walking chatpa maru mapang ichina naw singna anoba yum ama tarakadro mane sidasu hainagi bodu lan thorko matamda de bunker ni habisi khangaki maramasina 2022 ki September aswai gi aikhoina Google sta changaga laloi phai gi matam sida sumaina semgre habisi aikhoina puthoktuna ngasi gi oiriba bunker oirakpa asiga ani si haptar di achauba ngalingai de gi Kuki singna plan tawi habisi khudamam oigadoine adudagi Kuki singna langchingda karida amada bunker sa gi busing aikhoina photo namho leiragadi adusu akhoi kanagadoine numidangda makhoina yum mai thaba numai kapa horkuma tamna yum mai tharakpa kholakpa adugumbagi photo video namho leiragadi madusu aikhoina affidavit sida wahi khaktana story kha iraga piba ase yamna mapangan kalansi haidadi asugumba video photo atai mayam sing ase hapaga aikhoigi affidavit asibu mapawang dan hakodoine aduna sugumba leiragadi thokriba lan ase mitaina sugumba sarau tawduna leminariba sing mathakta lan tawgide makhoina tawbani habasi utpada achauba mateng oigadoine ana asumna atai da su haiba yai madudi serau gi example amu haisi serau da Kuki asore mitai Nepali Bengali punna tanari taminabada marakta leba mitai khaki yum khalaga tharamba Bengali Nepali yum kantho amba asisu aikhoina photo ningthina kapaga
hairibasina Bengali gi hongo chawbagi yumni maraktam chakribsina mitai gi hongo chawbagi yumni thangnaribasina amuksu Bengali gi hongo chawbagi yumni haidana photo kapaga aikoina phajana geotech yawba latitude longitude yawna camera sizinaraga aikoina masisu thagapa matamna achauba mateng oigadoini asumaina aikoida affidavit semiba committee asida pangbiba yaba mateng pangbiu aikoina hairibasing ase hard copy onasu soft copy onasu pen drive form da adi disk form da aikoina iriba affidavit sing asibo support tawduna thagadabani asugumasing praman oiba yaba evidence oiba document marang kaina yawdragadi aikoina wahaina khak ibanandi mapangan akanba aduguma affidavit oiba ngamoi maram aduna sijaraba ichani nausing marup mapangsing thokriba lana se mitai akhoi se yamna innocent ni kanagumba laiminarib singsina saru tawraga tawgibni habse utsi haba taragadi aigi leiba photo video sing share tawbiba kaugunu ngasi nong nini sida akhoi losinanabagi akhoi pandam thamjari aduga haibu sing si collection tawbu lore har kana draft tawbu sing si ukil sing tanaraga ukilna makhoi goiba language ta aswengam yaudana ba final amuk pigadabani semgadabani aduna nini huni si khaktangi matam khaktangaire maram aduna aikoigi kanagadaba pochai sing asibu share tawbirakpa hawbiganu haiba wahi se khwai ponam kim hamda thamjare